Masigi Thabaksi Adom Touba Ngamgadra Sel Pangni Hybgidamta Touba Selgi Khakta Kalaga Tawumba Adom the Hekta Matamari Escape High School Tabuxlay Boy Sweat and Hike the Wumba Tabak Karelay Madu Kamai Toba Tabaxing Hybidum Masigi Bidus the Kikoi Kangminase Han the Tabak Migi Sagrang Manam number Armpit Sniffer Moisi Sigumba Sagrak the Tain of deodorant company singer Ne aga Tawina Tami Moigi deodorant ki quality check Tohanabgitamok Moi Thabaksi Kamai Togida Supnagi Pung Amakaki Manungkoi Sagrak Yankai Humfu Manam number Pau Yawi Hairi Masimoigi deodorant to Manam Kiam Nungshi Kiam Queen Chali Sagrak Manam Tibasing than a Kiam effective Oi Kahibasi Kang the beginning Adom Sigisin from Sit Toraga Sagrak the Chilhau TV Adre, Humang Pucho Chotpa Nabdap Law Sagrak Sodum, Manam Namduini. Adom Hey, Naiko, Toloti Jaurine, Sigi Thabaksi Chahi Mada, Lupalak Nipurum Dedum Tanbanga me Heidi. Ani Super Tabak, P. Tong the model. Mingon the Hakchang Utoga Sel Tan Privacy, Levakia the Ting the Tummy. At what Ting Blazersu, my talk Bahivani. Sigi models in the art, Kalagi Ming the Mapi Toga, Sel Tali. Sigi models si Oinabudam Tadekoi Figure Tower, Boyos Sumbagi Mato Tadi Heidi, Todabu, Confidence Amadile the Yaroi, Adawekoi, laying the post Amada, Queen and Labor Sungam Doni Heidi, Mina Yingagi Torganina. Noble Institute of Competitive Exams, NICE. Kanchipur Labor Coaching Institute is the Chalipasi 2025 Kuina, Tongan Coursing Houseragani, Han with the SSC Foundation Course, 2025 the Lakadu SSC, CCL, CPO, CHSL, Amadi MTS Exams Aspirants, Courses Yosin Bill, Courses SSC, CCL Selection Pankraboza Yauna, SSC, CCL Ki Exam Pattern Nintina Kanglaboza Sing the Takpigani. Daytime the Sukosim from the Leragaza Singapuna, Tatok Tasan Toba, Larik Paminavaki. Pizagani, Aduga Laktori with 2025 key, Beng Piomsum Clerk key, a kind of a foundation course, Houseragani, Luina Indian Army Agnivir Amadi, SSCGD Foundation Course Ama, Ex Army Colonel Amagi Guidelines Makada Houseragani, written my Paklava Matumsu Physical Amadi Medical Exam Gi, Pre Recruitment Training Musum Tiaski Kutung Savsu Pizagani, Matak Panjakriba coursing as for my Panging by Sprinsung the Contactux in view, not recognized Kanchipuda Lentu Pirpunatana view, Maths, English, Reasoning, GS, Weak Over Subjecting, Specialized Oipo was asking the Tana to improve Tongovagi, Special Course Ki Kudung Sab Supizari. Om Super Tavag, Lin Mafu Satbagi Tabag. Lingi Mafugi season of Famsi, Mayam Amalay, Maruina Budikoi, Analaying Bidia, Tijin Humjin Bamadi, Lin Chipamigi, Hidak, Mahu, Manganam Hidak Putunamaka, season A. Sigum Silay Basna, Lingi Mafugi Demansi, Leptanadum Lay. Aduna masi supply Tonabudamukta, Lin Guiti Tiraga, Lingi Mahu Satpas Sin Pamoy Misu, Lady Bani. Makui Ledam Basna, Lin the Chip the Gishrambaya Muikia Punsisu, Tawaishu, Kankrabani. Adubumoigi Tabaksi, Kudung Tinning Idea Oi, Kitang Soy with the Tawai Mangbi Aribani, Aduna Sugum Rescue Ibasna, Makuigi Tulop Sudum, Pazay. Tam the Kilupa Lak Animakai Helabadum, Tanbunga me, Heidi, Sin from Mohong by Yarom Malida. Donga Mari Super Tabak, Mi Konbe Tabak Sugumba Tabak Amaliram Nikasti, Adom Ayamanakasu, Kanjanaram Domande, Adway Quishwai the late Diana, Lado hit the Hybidi, Langani. Professional Snuggler Gitaboxi, Wakal White and Leramba Mikasi, Hypet Kon Budakoi, Wakal Kasirulex or Hinbangamunda, Konduini, Moigi Kukunsi, Adubu Free the Dinate, P. Tiragani. Aduga Moigi Fisisu, Tazadaniam Jauri, Pungam Kakon Buda, Lupalishing Matarget the shit and a lowy Heidi. Subnai Kon Mukakiniko, Topa Hinkiyapunate. Aduga Sigisin pumps the professional lead and using Sisu, Makui Chada Marifu Dramapandi, Nupinga, Tani Heidi, Uima Manga Super Tabak, Hui Hodongi Machinjak Taste Topugi Tabak, Bad Food Tester. I quite tried the Buddha Yam when a Hui Hodong in Risi Makwisi, look up to Gumaremapa, Jack in Chang and Nam the Pisine, I quite light of dinner.
ꯍꯣꯏ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯁꯨ ꯏꯅꯥꯛ ꯈꯨꯟꯕ ꯃꯌꯥꯝꯕꯨꯗꯤ ꯂꯩꯔꯦꯀꯣ ꯑꯇꯥꯡ ꯑꯇꯥꯡꯕ ꯑꯈꯟꯅꯕ ꯍꯧꯗꯣꯡꯒꯤ ꯃꯆꯤꯟꯖꯥꯛ ꯄꯦꯗꯤꯒ꯭ꯔꯤ ꯔꯣꯌꯦꯜ ꯀꯦꯅꯤꯟ ꯀꯥꯟꯅ ꯌꯥꯝ ꯂꯩꯗꯥꯏ ꯑꯗꯨ ꯄꯤꯖꯕꯁꯨ ꯌꯥꯝ ꯂꯩꯔꯦ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯁꯤꯒꯤ ꯍꯥꯏꯔꯤꯕ ꯑꯇꯥꯡ ꯑꯇꯥꯡꯕ ꯍꯨꯏ ꯍꯧꯗꯣꯡꯒꯤ ꯑꯈꯟꯅꯅ ꯁꯥꯔꯛꯄ ꯑꯆꯥꯄꯣꯠꯁꯤꯡ ꯑꯁꯤ ꯃꯈꯣꯏꯗ ꯄꯤꯖꯗ꯭ꯔꯤꯉꯩ ꯃꯈꯣꯏꯗꯨ ꯃꯍꯥꯎ ꯌꯥꯔꯕ꯭ꯔꯥ ꯐ꯭ꯂꯦꯕꯔ ꯀꯝꯗꯧꯏ ꯃꯅꯝ ꯀꯝꯗꯧꯏ ꯀ꯭ꯋꯥꯂꯤꯇꯤ ꯁ꯭ꯇꯦꯟꯗꯔꯗ ꯃꯦꯟꯇꯦꯟ ꯇꯧꯔꯕ꯭ꯔꯣ ꯀꯦ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯆꯦꯛ ꯇꯧꯅꯕ ꯑꯩꯈꯣꯏ ꯀꯔꯧꯗꯅ ꯁꯥꯏꯔꯒ ꯍꯥꯟꯅ ꯌꯦꯡꯅꯕ ꯃꯤꯑꯣꯏꯁꯤꯡ ꯊꯝꯃꯤ ꯂꯩ ꯁꯤꯟꯐꯝ ꯑꯣꯏꯅ ꯍꯣꯏ ꯃꯁꯤ ꯃꯣꯏꯅ ꯌꯣꯠꯄꯕꯨꯗꯤ ꯌꯣꯠꯁꯤꯜꯂꯣꯏ ꯑꯣꯠꯊꯣꯛꯈꯤꯗꯣꯏꯅꯤ ꯑꯗꯨ ꯑꯣꯠꯊꯣꯛꯇ꯭ꯔꯤꯉꯩꯗ ꯃꯅꯝ ꯐꯖꯅ ꯅꯝꯃꯒ ꯀꯔꯧꯗꯅ ꯁꯥꯏꯔꯒ ꯑꯩꯈꯣꯏ ꯔꯁꯇꯤ ꯐꯖꯅ ꯍꯥꯟꯅ ꯂꯧꯗꯣꯏꯅꯤ ꯌꯛ ꯇꯔꯨꯛꯁꯨꯕ ꯊꯕꯛ ꯐꯃꯨꯡ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯌꯦꯡꯕꯒꯤ ꯊꯕꯛ ꯕꯦꯗ ꯇꯦꯁꯇꯔꯁ ꯃꯤꯑꯣꯏ ꯈꯔꯗꯤ ꯇꯨꯝꯃꯒ ꯁꯦꯜ ꯇꯥꯟꯕꯒꯤ ꯊꯕꯛ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯇꯣꯂꯣꯞ ꯐꯪꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯒ ꯍꯤꯡꯉꯤꯕꯅꯤ ꯃꯣꯏꯅ ꯑꯆꯧꯕ ꯀꯝꯄꯅꯤꯁ ꯑꯣꯔ ꯍꯣꯇꯦꯜꯁꯤꯡꯒꯤ ꯐꯃꯨꯡꯁꯤꯡꯗ ꯇꯨꯝꯃꯒ ꯇꯨꯝꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯐꯃꯨꯡꯗ ꯃꯣꯟꯕ꯭ꯔꯥ ꯃꯣꯝꯄꯥꯛꯇꯨ ꯀꯝꯗꯧꯏ ꯃꯣꯟꯗꯨ ꯇꯨꯝꯊꯕ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯌꯦꯡ ꯒꯦꯁ ꯀꯁꯇꯃꯔꯁꯤꯡꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯍꯥꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤन ꯇꯨꯝꯃꯒ ꯌꯦꯡꯍꯧꯗꯣꯏꯅꯤ ꯇꯦꯁ ꯇꯧꯍꯧꯗꯣꯏꯅꯤ ꯀꯨꯞꯊꯔꯀꯥꯟꯗꯗꯤ ꯁꯤꯁꯨ ꯍꯦꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯊꯕꯛꯄꯨꯗꯤ ꯅꯠꯇ ꯃꯥꯜꯂꯦ ꯃꯗꯨꯗꯤ ꯅꯪꯅ ꯌꯨꯝꯗꯒꯤ ꯄꯨꯡꯒꯩ ꯇꯨꯝ ꯍꯧꯒꯠꯂꯒ ꯂꯥꯛꯑꯒꯁꯨ ꯁꯤꯗ ꯑꯃꯨꯛ ꯅꯧꯅ ꯄꯨꯡ 8-9 ꯇꯨꯝꯗꯣꯏꯅꯤ ꯃꯩ ꯉꯥꯟꯒꯦꯔꯥ ꯅꯤꯜ ꯈꯣꯡꯒꯦꯔꯥ ꯑꯗꯒꯤ ꯀꯥꯒꯤ ꯇꯦꯝꯄꯔꯦꯆꯔꯗꯨ ꯌꯥꯝ ꯁꯥꯒꯦꯔꯥ ꯏꯪꯒꯦꯔꯥ ꯅꯪ ꯃꯈꯜ ꯃꯈꯜ ꯇꯨꯝꯗꯣꯏꯅꯤ ꯇꯔꯦꯠꯁꯨꯕ ꯊꯕꯛ ꯃꯤꯒꯤ ꯀ꯭ꯌꯨ ꯂꯦꯞꯄꯤꯕꯒꯤ ꯊꯕꯛ ꯃꯁꯤ ꯑꯩꯅ ꯉꯍꯥꯟꯋꯥꯏ ꯊꯥꯎ ꯂꯧꯕꯒꯤ ꯀ꯭ꯌꯨ ꯁꯥꯡꯅ ꯂꯦꯞꯄ ꯀꯥꯟꯗ ꯑꯗꯨꯝ ꯇꯣꯏꯅ ꯈꯟꯈꯤꯕ ꯋꯥꯈꯜꯅꯤ ꯁꯦꯜ ꯄꯥꯏꯗꯕ ꯅꯥꯃꯟ ꯄꯤꯊꯣꯛꯑꯒ ꯅꯦꯛꯄ ꯌꯥꯕ ꯃꯤ ꯀ ꯂꯩꯔꯗꯤ ꯐꯗꯧꯅꯤꯀꯣ ꯍꯥꯏꯗꯅ ꯃꯔꯝꯗꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯃꯥꯡꯕꯗꯨ ꯄꯥꯝꯈꯤꯗꯕꯅꯤ ꯁꯤꯒꯨꯝꯕ ꯁꯤꯟꯐꯝ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩꯖꯗ꯭ꯔꯒꯁꯨ ꯃꯤꯔꯝꯗꯗꯤ ꯂꯩꯈꯤꯕ ꯀꯨꯏꯔꯦ ꯀ꯭ꯌꯨꯁꯤ ꯃꯣꯏꯅ ꯅꯣꯡ ꯇꯥꯒꯦꯔꯥ ꯎꯟ ꯇꯥꯒꯦꯔꯥ ꯅꯨꯡꯁꯥ ꯀꯟꯅ ꯁꯥꯒꯦꯔꯥ ꯑꯗꯨꯝ ꯂꯦꯞꯄꯤꯗꯣꯏꯅꯤ ꯇꯧꯕꯇꯕꯨ ꯁꯦꯜꯗꯤ ꯆꯥꯎꯕꯖꯥꯠꯅꯤ ꯆꯌꯣꯜ ꯑꯃꯗ ꯃꯣꯏꯅ ꯂꯨꯄꯥ 40,000 ꯐꯥꯎ ꯑꯗꯨꯝ ꯇꯥꯜꯂꯤ ꯍꯥꯏꯔꯤ ꯅꯤꯄꯥꯟꯁꯨꯕ ꯊꯕꯛ ꯇꯤꯟꯊ꯭ꯔꯣꯛ ꯐꯥꯕꯒꯤ ꯊꯕꯛ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯉꯥ ꯐꯥꯕ ꯈꯣꯏ ꯆꯣꯞꯄ ꯃꯤ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯖꯔꯒꯁꯨ ꯇꯤꯟꯊ꯭ꯔꯣꯛ ꯐꯥꯔꯒ ꯌꯣꯟꯕ ꯗꯨꯀꯥꯟꯗꯤ ꯂꯩꯇ꯭ꯔꯤ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯇꯤꯟꯊ꯭ꯔꯣꯛꯁꯨ ꯏꯁꯥꯅ ꯑꯗꯨꯝ ꯐꯥꯔꯒ ꯆꯣꯞꯅꯩ ꯑꯗꯨꯕꯨ ꯃꯤꯔꯝꯗꯗꯤ ꯃꯈꯨꯠ ꯃꯣꯠꯅꯤꯡꯗꯕ ꯈꯣꯏ ꯆꯣꯞꯄꯗꯤ ꯄꯥꯝꯖꯕ ꯃꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤ ꯌꯥꯝ ꯂꯩꯕꯩꯔ ꯀꯩꯅꯣ ꯇꯤꯟꯊ꯭ꯔꯣꯛ ꯌꯣꯟꯕ ꯗꯨꯀꯥꯟ ꯚꯥꯔꯤꯗ ꯂꯩ ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗ ꯇꯤꯟꯊ꯭ꯔꯣꯛ ꯁꯄ꯭ꯂꯥꯏ ꯇꯧꯔꯤꯕ ꯑꯁꯤꯅ ꯇꯤꯟꯊ꯭ꯔꯣꯛ ꯐꯥꯕꯁꯤꯡ ꯑꯁꯤꯅꯅꯤ ꯃꯣꯏꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯅꯥꯄꯤ ꯁꯤꯡꯕꯤ ꯍꯧꯕ ꯃꯐꯝꯁꯤꯡꯗ ꯇꯤꯟꯊ꯭ꯔꯣꯛ ꯀꯣꯏꯊꯤ ꯊꯤꯔꯒ ꯐꯥꯔꯒ ꯗꯨꯀꯥꯟꯁꯤꯡ ꯑꯁꯤꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯛꯀꯗꯣꯏꯅꯤ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯑꯩꯁꯨ ꯊꯥꯏꯅ ꯇꯤꯟꯊ꯭ꯔꯣꯛꯇꯤ ꯌꯥꯝ ꯐꯖꯔꯛꯄꯅꯦ ꯉꯥ ꯐꯖꯗ꯭ꯔꯁꯨ ꯃꯥꯄꯟꯁꯨꯕ ꯊꯕꯛ ꯁ꯭ꯇꯟ ꯇꯦꯁꯇꯔ ꯑꯗꯨꯝ ꯑꯦꯛꯁ ꯐꯦꯛꯇꯔ ꯐꯤꯌꯔ ꯐꯦꯛꯇꯔ ꯌꯦꯡꯕ ꯁꯣꯏꯗꯅ ꯌꯥꯎꯕꯤꯔꯝꯕꯅꯤ ꯃꯗꯨꯗ ꯃꯈꯣꯏꯅ ꯆꯦꯂꯦꯟꯖ ꯑꯃ ꯑꯣꯏꯅ ꯇꯤꯟ ꯄꯤꯖꯕ ꯑꯃ ꯌꯥꯝ ꯌꯥꯎꯒꯟꯕꯅꯤ ꯑꯍꯤꯡꯕ ꯇꯤꯟ ꯇꯁꯦꯡꯕꯗꯤ ꯃꯣꯏꯅ ꯁꯤꯒꯤ ꯇꯤꯟꯁꯤꯡꯁꯤ ꯀꯟꯇꯦꯁꯇꯦꯟꯁꯤꯡꯗ ꯄꯤꯖꯗ꯭ꯔꯤꯉꯩꯗ ꯀꯝꯄꯅꯤꯁꯤꯡꯅ ꯁ꯭ꯇꯟ ꯇꯦꯁꯇꯔ ꯅꯦꯛꯑꯒ ꯃꯈꯣꯏꯗ ꯍꯥꯟꯅ ꯄꯤꯖꯩ ꯃꯗꯨ ꯆꯥꯕꯗ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤ ꯍꯥꯟꯅ ꯀꯟꯐꯥꯔꯝ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯤꯖꯔꯤꯕꯅꯤ ꯃꯣꯏꯅ ꯆꯥꯗꯣꯏꯁꯤ ꯇꯤꯟ ꯃꯈꯜꯅꯤ ꯃꯈꯣꯡ ꯑꯇꯨꯝꯕ ꯄꯥꯟꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯗꯧꯕ ꯆꯤꯟ ꯂꯩꯗꯒꯁꯤ ꯈꯦꯠ ꯇꯧꯃꯥꯟꯕꯗꯨꯒꯨꯝꯕ ꯇꯤꯟꯒ ꯌꯥꯎꯔꯤ ꯑꯗꯨꯅ ꯃꯁꯤ ꯔꯤꯁꯀꯤ ꯑꯣꯏꯕ ꯊꯕꯛ ꯑꯣꯏꯕꯅ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯨ ꯆꯥꯎꯏ ꯍꯥꯏꯔꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯊꯕꯛ ꯃꯥꯄꯜꯁꯤꯗꯒꯤ ꯑꯗꯣꯝ ꯑꯃ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯔꯒꯗꯤ ꯑꯗꯣꯝ ꯀꯔꯝꯕ ꯈꯟꯒꯅꯤ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯂꯦꯡꯁꯤꯟꯕꯤꯔꯛꯁꯤ ꯑꯩꯒꯤ ꯏꯕꯣꯆꯧꯕꯒꯤ ꯆꯥꯛꯁꯪꯗ ꯍꯩꯖꯤꯡꯄꯣꯠꯀꯤ ꯑꯆꯥꯄꯣꯠ ꯂꯨꯍꯣꯡꯕꯒꯤ ꯄ꯭ꯂꯥꯎ ꯕꯨꯖꯤꯌꯥ ꯁꯟꯗꯦꯁ ꯉꯥꯒꯤ ꯂꯥꯏꯒꯤ ꯆꯥꯛ ꯑꯃꯗꯤ ꯑꯇꯩ ꯃꯈꯜ ꯃꯊꯦꯜ ꯑꯗꯣꯝꯅ ꯍꯦꯛ ꯄꯥꯝꯕ ꯄꯣꯠꯂꯝꯁꯤꯡ ꯍꯣꯜꯁꯦꯜꯗ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯒꯤ ꯈꯨꯗꯣꯡ ꯆꯥꯅꯕꯒꯤꯗꯃꯛꯇ ꯍꯣꯝ ꯗꯦꯂꯤꯚꯔꯤꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯖꯔꯤ ꯃꯍꯥꯎꯒꯤꯗꯤ ꯍꯥꯏꯅꯔꯔꯣꯏꯁꯤ ꯑꯩꯒꯤꯅꯦꯗ ꯅꯍꯥꯟ ꯄ꯭ꯂꯥꯎ ꯕꯨꯖꯤꯌꯥ ꯁꯟꯗꯦꯁ ꯈꯔ ꯄꯨꯔꯝꯕꯗꯨ ꯑꯩ ꯏꯁꯥꯗꯤ ꯆꯥꯕ ꯑꯗꯨꯝ ꯐꯪꯍꯧꯗ꯭ꯔꯦ ꯈꯪꯗꯦ ꯑꯉꯥꯡꯁꯤꯡꯅ ꯍꯥꯎꯏ ꯇ ꯍꯥꯏ ꯂꯨꯍꯣꯡ ꯄꯟꯊꯥꯒꯤ ꯗꯤꯁꯀꯥꯎꯟꯠꯁꯨ ꯌꯥꯝ ꯀꯟꯅ ꯄꯤꯍꯧꯔꯤ ꯈꯪꯗꯦ ꯑꯣꯔꯗꯔ ꯍꯦꯛꯇ ꯇꯧꯁꯤꯟꯕꯤꯔꯣ ꯅꯝꯕꯔ ꯍꯥꯏꯖꯔꯛꯑꯒꯦ 9383227888 DSC ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯑꯦꯛꯁꯇ꯭ꯔꯥ ꯗꯤꯁꯀꯥꯎꯟꯠ ꯄꯤꯒꯅꯤꯗꯅꯁꯨ ꯇꯥꯛꯄꯤꯔꯛꯏ ꯑꯩꯒꯤ ꯏꯕꯣꯆꯧꯕꯒꯤ ꯆꯥꯛꯁꯪ ꯋꯥꯡꯖꯤꯡ ꯁꯣꯔꯣꯛ ꯍꯩꯕꯝ ꯂꯩꯀꯥꯏ ꯁꯝꯕꯥꯟ ꯇꯨꯔꯥꯝ ꯂꯩꯔꯛ ꯅꯤꯌꯔ ꯂꯥꯏꯖ ꯏꯁꯤꯡ ꯐꯦꯛꯇꯔꯤ